Manipuri masi mama atombigi masak natraga lukhrabi mama mapa leitaba masani habada haiman mathuroidra habasi ngasi ai video sida panjaningi handak inong ang kunithoi April gi 2025 da Jammu Kashmir gi Pahalgam da thokiba adugumna ba yamna tamthiraba mihat adugusu aina ngasi nuaitaba phongdokningi dubu si aina phongdokningbu wafam sidi Pahalgam da thokiba thongdok aduga Manipur da ngasidagi chahi ahum chukna aptana laudana mioi lising kaya sigraba mioi lising kaya yum laifam chafam khangdana chenaraba phawbada India government na Pahalgam da thokiba thongdokki matungda lauriba India government amadi Indian army gi action militant singbu kutan tandana action lauribase asigumna Manipur gi thongdokta ngasi phawbada India government na namthaba ngamdadana sahi ahum sujil aba phawbasi bawba Manipur bu nganna thoktuna thamliba thong asi ngasi Manipur gi ama oina ima leibak Manipur asi India gi manungda chandabra natraga leibak Manipur asi mama mapa leitaba pang sudaba tumnaba macha ni haibase engasi gi video sida pandarumge Manipur aibu matamda India kage doribani Manipur phaba matamda India su phaga doribani Manipur leiriba mi khudingmak India gi national anthem India gi tiranga firan haidaba natteba tubu India government na Delhi na sarkar na Manipur bu India gi phamni India gi sarukni habasi khandabra sahi ahum chukna Manipur gi pham kaya da ichaktuna ihang na heng saduna araga leibu kandadi Manipur gi damakta India pumbana Manipur gi damakta lepi pal leihide aduna takpari India gi ichini naw pudingmak Manipur gi ichini naw pudingmak ani se chinmanaw natabra habasi su ngasi gi video sida I wahang ama oina hangjake India gi mapham khudimta Republic Day gi parade chatpa matamda Manipur da su chattaba natteba dubu ngasi Manipur da chahi ahum na chatharliba Manipur gi union crisis asida India gi parade chalamba Manipur gi public unamak sidi thongthang nganba mada talaktuna asi santipur naba chahi ahum chutna ngasi phawba law leptri adubu India government na asi phawbada Manipur public ki liye Manipur gi praja gi damakta kari action lawkharbage habasi sing thibada roga managani habasi basu video sida jaramge Pahalgam da thokliba thodok asigi matungda lawkhiba action khara anba yai Manipur gi damakta ngasi phawda chahi ahum chutna liba irang asida lawriba action di si phawda ama phawba ningai yaude Manipur gi oiba community irang si ngasi laiba megi tang ahum sidadi hi ahum chaptar gadabne hi ahum chukna liba irang sidadi si phawda action amata lokhat khiraga Pahalgam da thokiba oning da ba thamoi chukba thodok aduda okhra matungda ngasi India government na India punamakna Pahalgam da thokriba incident dugi damakta Pahalgam da thokriba oning da ba thodok adugi damakta India pumna lepi duna ngasi Pahalgam gi thokiba thodok tugi action oina India government na khudakta military force thajindana Pakistan gi nabaya mafam singda yum kai buildings terrorists singda mafam singda ugaidana immediately action lawriba asugumna Manipur gi thodokta India government action lawkidabagi maramna kari tuna takpadi Manipur ima leibak se mama mapa leitaba pubang sudaba tombina pokpa lukhravina yokpa masani habasi India manungda haiman matho oidra haina jaringe justice delay is the justice denied hainabdo si phawda thokliba Manipur gi thodok asibu ayen mapurakpa ngamdana lamakhangda kochen chenduna mayum leina iramda tangdana migi lamdana leiriba ichin inaw marup mapang punamaku masa gi yumhamda hanjin hanba ngamdana ngasi phawba India government na yengaga leiba ngamdiba sina makhangi ichin inaw no karamba makhangi chano karamba makhangi brothers would be no haibasisu the wahang ama oina aina hangje Manipur gi miyam singda ngasi akhoina hangjaniba wahang amana ngasi India government na Manipur bu tapna tawthor bagum tapna ningsing bagi wangda lalak base masi tapna Manipur bu tawthorpani aduga Manipur bu ningsing laktabani or Manipur hoi raktabani habasi Manipur gi public Manipur gi ichin inaw punamakna masa da hangba yaba wahang chawba amani isada hangjaba mathau taraba isada hangjaba matam oiraba Manipur si kanagi lamlo Manipur si kanagi lamno Manipur si kanagi mafamno Manipur si kanagi brothers would sister would oibano habasi isana hangjaba thau tarba habasi su ngasi sida hangi video kaya da Manipur gi mapanda laga leiba ichini nausing na makhai di fil phawrongani habasi su sigi ai video sida panjaramge Manipur dagi lakpani or nang Manipur dagi lakpani aduga mapalamda palamgi mi singna nangbu karamba miingda yengbage habatu Manipur gi mapanda laiba ichini nausing na thari orabasu masada isi tongan ba misak ni habagi fil amadi soidan phawjaramge habasi khanjai adu oiba tarbadi ngasi hangba yaba wahang India government dana Manipur yaudana India complete oiba yadoribra Manipur yaudragadi
India panba yadribra Manipur gi public na pami si kaino tai amata na teba equality oiba security oiba dignity oiba adu khaktani ba Manipur public na India sarkar dagi India government dagi pami da duga Manipur gi public sing na ngasi wariba Manipur gi public sing na ngasi kham chapam khangdana ko chen chen aduna iriba Manipur gi public sing na ngasi phaba pung phaba lepangamba leader ama lep khanba ngamdana lairiba sigi dandina lairiba sigi maranna kanano public na lalibra sarkar na lalibra Manipur gi choibana kaino Manipur ku India government na tongana anthana yengbagi maramna karino habsi wahang mayam ama Manipur gi public sing na hangba yaba asigi Pahalgam gi thodok asiga Manipur gi tholiba chahi ahum chukna chagliba Manipur gi mayase mutriba chagliba Manipur gi mayase mutriba Manipur gi chahi ahum chukna hangna heng tariba thodok asiguna India government na tongana khanbagi atam karino or tongana khanbagi athana karino habsi Manipur da lairiba mapum khudingna isa isa da hangba yaba wahang Manipur da lairiba mapung pharaba leaders oiriba pung khudingma masu isa isa da hangba pathau tarabra habsi su khanjai tragana Manipur da lairiba leaders singi marin laiba Manipur da lairiba leaders singi marin watpagira Manipur da lairiba leaders singi masa masa gi oijaba khanbagira Manipur India gi forum da value oiba am ama pangam diba singi maran kanano habsi su wahang ama sigi video sida ina jaramge Pahalgam da thokiba thodoksingi matungda chupnagi numit nga tarukni sura singda India government na Modi sarkar na tatharaliba masing naidraba action mayam ase gi Manipur gi hi ahum surba thodok asida shanti pornaba dignity oinaba security oinaba equality oinaba Manipur public singda sympathy khidebagi maramna karino haibo wahang mayam asi akhoi punna khangminaba yabra khangminasi haidana gi video si tabjarapana gumna ai gi video sida yaningdaba nungaitaba yawragasu comment box ta biramu aduga mathangi video da karamba topic ta agenda da video sembiro haibagi nainasi khanasi haibagi amdasu yogi comment asida biramu janingbadi mayapurna maksu isa isa da wakhan amtang hanna tharaga yengbiu Pahalgam da asuk thuna action lorga Manipur ni sahi om suraba thodoksin dana action lokitebagi maram bari no haibasi Manipur ki lengakpu ngaiba leader singda hangba yabo wahangni haibasi aina video sida panjaram. Thank you so much. We'll see you again in the next video. Bye.